Zomisingna tonganba district talukpagi matangda Deputy Chief Minister Losidi Khona ZCC ka loinana closed door da aron bakada meeting pangthokre. Ngarang Imphal gi Dulalin da laiba Mao Baptist Church ta pangthokpa church asigi Theological College amasung Luminary gi tarar suba graduation service ta saruk yakhiba Deputy Chief Minister Losidi Khona ngasi mahakna Chorchanpur da chatuna Jomi Singh na makoi gi tonganba district PU haiba yauna atai demand sing taladuna laikidraba MLA bungjagin balte gi haksang leirol challoi haiduna lairakpa phirep ki matangda wari sanarugani haiduna phongdok kibagi matunginna ngasi Chorchanpur da chatuna Jomi Coordination Committee ki mihut singa close door da aron bakada meeting pangthok wari sanakre. Ngasigi Deputy Chief Minister gi khongsada si gi matangda nauna semkhiba Jomi Coordination Committee ZCC gi Information and the Publicity Wing na media da tholakpa cherol amada ngasigi khongsad asida Deputy Chief Minister na laikidraba bungjagin balte ki yumda laktuna mahaki imung gi mioi singa unaki amasung awaba phongtokhi. IRB ki tara suba amasung taramathoi suba battalion ki personnel singi January amasung February ki tolo lengak na pithoktana leramle. Manipur lengak ki Home Department ki makhada leiriba Police Department ki atai unit kharada pirabasu battalion ani asigiti 13 months pay su piramdre. Mamang thagi marida lokthokhiba Manipur ki President rule gi mamang da leiramba lengak na Police Department ki makhada tara amsung taramathoi suba India Reserve Battalion IRB nauna hangdoktuna battalion ni ani asigidamak sathakhiba recruitment result laukthok matungda Assam da phawba training tawhanduna mathau pangthok halak labasu battalion ani asigi personnel singda lengak na pithok phamthokpa chatliba chahi asigi January amasung February tha ani ki PA sing pithoktre Haujik battalion ani asigi makhada training mapung phana loiraduna mathau pangthorak liba personnel kharana pongdorpagi matungina yaksang kumai asi Manipur gi oina achouba kumai singi manungda amani adugu kumai asi March ki tang 3 dagi haugadori adubu kumai asi khakki wafam natana tara amasung taramathoi suba IRB gi personnel singda pithokpham thokpa chatliba chahi asigi January amasung February gi tolop Haujik phawba pithok bidre hairaki. National Highway number 2 Imphal Guwahati gi lambida yot purakpa truck ama mai tharamle singnaba ama phare. Ngarang ayuk pung 9 makhairom tarakpada Guwahati Imphal tamna NH ani da yot purakpa truck ama NL sino taret AA ani nipan taruk ahum maram PS ki manung chanba Kabinam village amadi Lairau chingi marakta sakhangdaba singna mai thakre hairi. Police ki pauna haibada truck asigi driver Sambhu kauba amana mahaki handivan yauna makoi hum gari asida lakhibani maram PS tagi makharom da kilometer ahum lom lapna na laiba mafam asi yokselakpada sakhangdaba singna namduna khamlaga makoi ahum kumtha halapa matung meter chahum lom lapna puthoklaga mai tha bani hairi adumoinamak singnaba miyoi ama pharaba matungda wahang pauhung chathakre hairi. Paunabra Zabasi Mongfam Semgot Sagalakpada Ayat Apan Pirak Libasi Laibak Thibani Association. Manipur ki ningtam bangak na bagidamang mapangal kallaba British singi mayokta sokna kiba aroiba ningtam lanfam da thawai na pon thapi kraba Paunabra Zabasi ki aroiba thawung mangam pangthok kiba mafam Mongfam Semgot Sagalakpada kanagum makarana Ayat Apan Pirak Libasi Laibak Thibani haina Arapti Maning Laikai Youth Development Association ki President Yumkhai Bam Bimol Maiteina Phongdorokli. Wafam asi Thawal District Lilong AC ki manung chanba Arapti Maning Laikai Yumkhai Bam Hidenda Arapti Maning Laikai Youth Development Association amadi Pauna Mongpham Maira Paibina Sinduna Puna Pangthokhiba Paumi ki mifam amada phongdokladuna mahakna makhatana haikibani. Kumjali singwa chanipan marfudrama thoida British ka sokna kiba Manipur gi aroiba ningtam landa thawaina ponthapi khraba Pauna Brajabasi gi mongpham asi nauna sagat ke haibada laikai gi miyoi kharana yelakpasi tawiganu
ngasi haurakliba nahasingna Manipurgi ngamkhai ngaknaba honabada athauba kayagi thawaina pontha pikibasing phauba tapna tapna kaunarakli maramasina lamdamsigi maribak ningba athauba pauna barjabasigi aroiba mathau mangam pangthokkiba mafamsi nauna semgot sagatuna khunaisigi haurakliba tungi mirolda puarigi khubam ama oina khangna haunabagidamukta semgotpani semgotkadoriba sisu lekai leiriba miyamna Lok Sabhagi MP Dr. Angomsa Bimol Akoijamda Haijarubada Mahakna Masamak Laktuna Yengsin Biramlaba Matungda Yamna Maru Oiba Mafamni Haina Sengot Sakatpa Horakpani Masida Kanagumba Singna Athingba Pibirakanu Haina Pungdorki Sam Tripuragi Thang Ta Puari Ki Tijin Kongsat Lamthakre Mihulski Thomitra Marina Saba Tim Amana Assam Tripura ki thang taga mari lainaba puari sing tijinbagi khongchat ama ngasi ayu pung 13 taba matamda Mihulski sintak purel okram manglemna yai fathogjal pibaga loinana lamthakre haina lupsigi secretary o wangambagi cherol amana phongdorokle Kongman okram chu thekta leiba lupsigi sanglendagi lamthakhiba tim asi Mihulski sintak o wangambana lamjing ki hairi khongchat asida Assam amasung Tripura gi tongan ba mafam singda chatuna thang taga mari lainaba puari kaya thijingani hairi khongchaloi singna tongan ba saknairaba mioi kaya unaduna Assam Tripura gi thang tagi mari lainaba puari mayek sengna thijinnaba su honagani hairi Gulf lebak singda tabak tawbu lakpasing amasung mahi masing tamba lakpasingna awabu mayoknare Asia Israel amasung United States ka Iran gi marukta landanabadagi warakli papibam asina awabu mayokna halaba India matsa kayana social media gi kuthangda makoi awabasing adu phongdoknarak leptri Iran na laman company hairaduna missile kaya kapthorpada akaya toy nangliba Gulf lebak singda lairiba India national singna social media gi kuthangda PM Modi amsung India gi External Affairs Ministry da mateng nirakli Israel amadi US na akanba mawongda strike jathariba Iran gi kunung Tehran da medical tamduna laiba India mahiroi singna social media gi kuthangda video thakatuna mateng nirakli medical tamlibi mahiroi nupi masa amana Tehran da lairiba India gi mahiroi ayamba kari tawdabano haiba khangdre mathangi mikupta kari thorkani haiba ngamdabna aikoi punamak mipai poktuna wana khangli India lingai ki maikai dagi athuba matamda meeting changbiyo haina pungdurugli West Asia da warikliba phibam asina sokalab Indian singna mateng niraknabagidamukta MEA na emergency helpline number kaya puthokrabani amasung mi hondokpagi thabak sing tawnabagidamak thabak thauram sing paikhatnaba CM saduna leire haina su phongdokiba laikhre United States amasung Israel na Iran da chathakhiba attack ta sikhiba migi masing 185 yaukre Kuwait ta United States ki F-35 plane kapthakre Pakistan amasung Afghanistan gi landa Afghan gi micham 85 siki Pakistan na terrorist chamari ga 35 hatki Myanmar gi military lengak na terrorism law gi makhada phadok pikraba mioi lising taret henbagi maral kokbikre Terrorism law gi makhada terrorist group sing da sel gi mateng pi bada natana sangjapam pi ki haiba ki maralda Myanmar hunta lengak na phaduna kaisum sangda thamlakraba phadok lising taret henna hunta lengak na makoi gi maral sing kokbikre Kumja lising ani ka kunma thoida Myanmar gi military hunta na matam adugi democratic leader Aung San Suu Kyi na luchingba lainga intuduna military ku tawsin khraba matungda democratic laingak pu sogatpa mioi kaya fa aduna kaisum sangda thamlakhibani Aung San Suu Kyi pu sogatpa pro democracy activist sing amadi khulai pai group sing na military hunta ga singna duna laibak aduda civil war thokhibaga loinana hunta gi mayokta laiba singbu terrorist outfit ni haina lauthokhibaga loinana punchi supa kaisum sangda thamjin baga loinana sibagi chairak phau biduna lakhibani
Huntagi lusingba min online na order tawduna thokiba laingaki notice amada terrorist group ta sel gi mateng piba sangjapam piba amasung chathok chasin gi mateng pibada chenaba kaisum sangda phajinduna thamliba phadok lising taret henbabu thadoknaba khangan khibani tha khara asida hunta lengakna political crime da chenaba mioi singi maral kokpirgani haina lauthokkibaga loinana chahi asigi January da loisin khiba laibak asigi general election matungda phadok oina kaisum sangda leiriba mioi singi maral komthok nabagi amasung ngakpi nabagi ayaba hunta lengakna pikhibani hunta lengakna masing yamlaba phadok singbu maral kokpi naba lauthokraba matungda AFP gi journalist singna Yangon gi insane prison da jatuna prisoner singa unaki Yangon da laiba insane prison asi laibak asi gi khwaidigi maming chatpa lockup aman ngasi ayuk lockup asi gi mapanda phadok chohum rom convoy amada pusinbagi thaurang tawsing journalist singna thengnaki insane prison gi thador kadoriba phadok singbu makoi gi emung manung gi mioi sing amadi nungsi jarba singna lei pareng amasung placard sing paiduna taramna oknabagi damak lainaki all kumi kendra relief camp cup lisingani ko kuntaru kam sports meet pangthokre alumni DM College of Science lising basama palmar fudra taruk amadi lising basama palmar fudra mapal TDC batch na kangluki rang da wa taraba IDP sing da mateng pangduna lakiba adugi saruk ama oina kumbi assembly constituency gi manung da lairiba relief camp sing da IDP sing khaktagi oiba all kumbi kendra relief camp kam lisingani ka kuntaru kam sports meet kumbi terakha public ground da pangthokre alumni asina sponsor tawraga terakha youth club TYC kumbi na sinduna chatharkiba sports meet aduda marathon football amsung yellow masana kayada athohen sangdamnaki football masana gi oina kumbi terakha relief camp na winner oikibaga loinana winner oiraba team da sel gi mana oina lupalising tara certificate amadi trophy piduna pukning tawatki makata na relief camp sing da leiriba IDP sing gi angang sing na siznanaba purit yauna atopa pirol sing angang sing na sananaba polam sing alumni gi maikaidagi yenthokpagi thorum amasu pangthokhi takwa trophy YWC Thamal Khongna team champion oire Tentha Gongbal Welfare Association takwa na sinduna team nipan na saru yaduna knockout basis the quarter final stage dagi sathariba takwa women's trophy lising ni kuntaruk ngasi loisin kiba loinana loisin banumita sanakiba final match da YWC Thambal Khongna YWC Langthawal bu maithiba piraga team champion oib ngamkhre ngasi nungthil pung ahunga minini fu tabadagi hauraga YWC Langthawal amati YWC Thambal Khonggi marakta match sanaba hauki team manigi marakta sanakiba match adugi oina YWC Thambal Khongna ball khara hena paiduna sanaba ngamki maduna maram oiraga ahanba half loiba phawbada YWC Thambal Khongna panjal ahum sinoda mangjil tharaga leiba ngamki isuba half sanakiba aduda YWC Langthawal gi S Satyamalana panjal ama chanba ngamkiba adu natana makha taba panjal chanba ngamkidabana match adu WIC Thambal Khongna panjal ahum amada mai paktuna team champion oiba ngamkibani